Ima, sti takpado wadro. Babagisu, aigisu, chichegisu, akhoi humaki aduk yamba phi myamdo sti loin taido wadraba. Koi chiche sijune kesan na mangre. Maju sti takpado masa dum takjarasu ya poni. Wadida. Sti takpabu kaidobagi wadoino. Panjau subasu natana. Nang pabung nane aise nara ni nane. Sak thonggi yadre. Irujaradi nabado henjelanena thonghandre. Adunane sti je aino inta uraba. Chiche su sangambane sti takpa yaugena. Aina exam kuidre. Exam gi like pajaruro nane thajangrab adunanida. Ima, kai oina ngamdrino. Guli di kamai toba. Guli saubana phagadra naba henjelaktringaida. Ima kuina nardine. Koi pabungan thongba sainjang chadoi sorokpudine ai charaga hela sira khangdida. Ima, ima je thuna naba pharoba. Ai pabungan thongba sainjang je yam chaningdeba. Suaw haw tamnibo. Chak su chabe petni. Adudagidine thom khara yakani. Khara karaga puthoragani. Ima, nabdo thuna phanaba guli chasanseba. Kaishu tawroida. Ima dine hanasu adum tawre yumdasu. Ayung antase khara ingjala dine naton se hekta phulle. Sinus laibagi aduna nang pabungna ne aise na dorabani lok thongba hawrabani khandana ne tawribani. Guli budine ama sasangrabani kaishu tawroida. Nungsa khara sagaladi adum pharanida. Hojikti ingba horedana adunane guli su sarabanina ima naba pharani adugane ichagi ahau ba henzang myam thongbiradamne ado ngasidine nang pabungi khudye ngasiko nang pabungane kango ngahoi toido ka babu hawrabani ai parpap tholabni sawlang mandana ado nawba nangi puknai kholena hek haibado adodi kamai tawragiba Hojiksu puknari braba. Hojikti nadreda. Ado hana diyam narambane. Ado ngasidi khara phabado ngatawa ima. Ado ima aigise chakhaw sopane. Nahandagi chichiga mimi singju yam chabado. Adagi moroksu yam thae chichidi. Aina chaba ngamde kitang sahalo harasu yade. Aduna morok to chaba ngamda sasanbagi chakhaw soine adagidine kaino su tawe thau ju mayam chasanbado adugine ma ataidi kaishum taramoida amabu oire nauba hojitine doctor yengthokpana kwaidagi phabane ado doctor da chathongnaba tawsiko hayengla ngasira chathongnaba tawse ai nang pabungda haigeba ima kaishum tawroimi noina ne mi paibasina umtoiba kaishu tawroiba ai mimi singju chaba yadabneba mimi singju chabagine haba ima kaishum tawro haba ado ai mimi singju gumba morok gumba je yam chasandabida khara yengkhigeba nauba hojikdine yamna nabo igera kitang nabo igera hek hawrakpagane phalang yengthokadabane hojikdine ngantana layeng hawbasina khwaidagi khudong chabane aduna yengthoksiko hoi ma ado ngasidi nadrebako ado ngarang budi khara narambane ngasidi kem nadre ado hayeng hangchit sumaya kem naraktradi yengaroise aduga amuk naba hawragadi yengthoseba nahauba nanga ngangnabasidi anaba yengbabu aduga amna pamuri dubu kaigino haiba hainga khiba matamdudi yourabanine se laktine se office na maro na mathabak na myam leiramdoni paige kaidorabajano thienge base thabak na thabak chilla kansidane aina tawri sibu lalir chomira ba men amta tadreda namak oiduna sune hadaki matang simadi nanthokhanba yaba nate sigumba tanja se pak lakpa nate aigi punsigi su ahanbani ai senfamse lahudaba yate acho sang mayam lobadi yaraga aina
ꯂꯥꯛ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯧꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯁꯤꯟꯕ ꯇꯥꯕꯅꯤ ꯑꯩꯁꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯕ. ꯑꯣ, ꯑꯥꯗ ꯂꯥꯛꯇꯤ ꯂꯥꯛꯑꯦꯁꯦ. ꯄꯩꯁꯥ ꯁꯣꯏꯅ ꯄꯨꯔꯛꯑꯃꯅꯤ ꯑꯩ ꯈꯪꯉꯤ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯧꯗꯣꯛꯄ ꯌꯥꯕ ꯈꯔ ꯍꯧꯗꯣꯛꯅꯍꯧꯔꯒꯦ. ꯁꯥꯔ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕꯤꯕ? ꯁꯥꯔꯁꯦ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ. ꯑꯗꯨ ꯁꯥꯔ, ꯌꯥꯗꯗꯧꯕꯅꯤꯀꯣ, ꯈꯔ ꯊꯦꯡꯈ꯭ꯔꯦ. ꯁꯥꯎ ꯌꯥꯗꯦꯀꯣ ꯁꯥꯔ. ꯉꯥꯏꯕꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤꯗ. ꯑꯗꯨꯗ ꯅꯪ ꯂꯥꯛꯄꯁꯤꯗꯅꯦ ꯏꯁꯥꯁꯦ ꯈꯪꯇꯦꯛ ꯍꯦꯛ ꯇꯦꯛꯈꯠꯂꯤ. ꯐꯔꯦꯁꯦ, ꯏꯕꯥꯅꯤꯅ ꯍꯥꯏꯅꯒꯗꯕꯗꯣ ꯍꯥꯏꯅꯔꯁꯤ. ꯑꯩꯁꯨ ꯑꯣꯐꯤꯁꯇꯅꯦ ꯊꯕꯛꯅ ꯃꯅꯝ ꯂꯩꯍꯧꯔꯤꯁꯦ. ꯈꯔ ꯉꯟꯅ ꯌꯧꯗꯕ ꯌꯥꯔꯣꯏꯕ. ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ, ꯑꯗꯨꯒ ꯋꯥꯁꯦ ꯅꯤꯡꯊꯤꯖꯅ ꯁꯥꯔꯁꯤ. ꯍꯣꯏ ꯁꯥꯔ, ꯐꯖꯅ ꯅꯦꯠ ꯇꯥꯅ ꯐꯝꯃꯒꯅꯦ ꯋꯥꯔꯤꯁꯦ ꯁꯥꯔꯁꯤ. ꯑꯗꯨꯅꯁꯨ ꯐꯔꯅꯦꯕ. ꯑꯗꯣ ꯁꯥꯔ, ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯑꯩꯁꯦ ꯏꯁꯣꯔꯅ ꯆꯥꯟꯗꯤ ꯆꯥꯟꯕꯖꯥꯠꯅꯤ. ꯏꯕꯦꯝꯃꯕꯨ ꯏꯁꯣꯔꯅ ꯆꯥꯟꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ? ꯏꯕꯦꯝꯃꯗꯤ ꯃꯁꯛꯁꯨ ꯐꯖꯩꯗꯣ, ꯄꯩꯁꯥꯁꯨ ꯄꯥꯏꯗꯣ, ꯅꯔꯟ ꯍꯥꯏꯔꯦ ꯃꯌꯥꯝ ꯂꯩ. ꯁꯤꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯩ ꯅꯠꯇ꯭ꯔꯣ? ꯀꯨꯆꯨꯗꯨꯗ ꯈꯤꯇꯪ ꯂꯩꯁꯟꯈꯤ ꯍꯥꯏꯕꯩ ꯋꯥꯅꯤ, ꯀꯔꯤꯗ ꯍꯪꯉꯨꯅꯤ ꯁꯛꯀꯤ ꯋꯥꯗꯤ. ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ, ꯃꯤ ꯑꯁꯨꯝꯕꯗꯤ ꯀꯌꯥꯗ ꯍꯩꯈ꯭ꯔꯦ. ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ, ꯅꯪꯁꯦ ꯏꯁꯣꯔꯅ ꯆꯥꯜꯂꯤ ꯍꯥꯏꯗꯣ. ꯍꯥꯏꯔꯣ, ꯀꯩꯅꯣꯕ ꯏꯁꯣꯔꯅ ꯆꯥꯜꯂꯤꯁꯦ? ꯑꯩꯁꯨ ꯇꯥꯅꯤꯡꯉꯦꯕ. ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦꯗ ꯁꯥꯔ. ꯑꯩꯁꯦ ꯄꯩꯁꯥ ꯂꯩꯇꯗꯅꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯕꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯊꯤꯀꯥꯒꯤ ꯗꯤꯟ ꯐꯪ ꯃꯥꯅꯦꯕꯀꯣ. ꯄꯩꯁꯥ ꯈꯔ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ. ꯑꯩꯅ ꯕꯦꯒ ꯑꯃꯨꯕ ꯂꯩꯌꯦꯅ ꯍꯥꯡꯇꯣꯛꯎꯕꯅꯦꯕ. ꯑꯗꯨꯒꯗꯤ ꯄꯩꯁꯥ ꯉꯥꯛꯇ ꯉꯥꯏ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ. ꯌꯥꯝꯅ ꯐꯔꯦ. ꯑꯗꯣ ꯁꯥꯔ, ꯑꯩ ꯂꯥꯛ 3 ꯍꯥꯏꯕꯗꯣ, ꯂꯥꯛ 1ꯒ ꯍꯥꯞꯆꯔꯒ ꯂꯥꯛ 4 ꯄꯤꯖꯔꯝꯃꯒꯦ. ꯑꯗꯣ ꯁꯥꯔ, ꯑꯩ ꯄꯩꯁꯥꯁꯤꯁꯨ ꯁꯨꯅꯕ ꯄꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯨꯗꯤ ꯁꯣꯏꯍꯟꯕꯤꯕ ꯌꯥꯗꯦꯀꯣ. ꯁꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯑꯗꯣ ꯌꯥꯔꯒꯗꯤ ꯁꯥꯔꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯉꯁꯤꯁꯤꯗ ꯑꯝꯇ ꯍꯣꯠꯅꯕꯤꯌꯨꯕ, ꯊꯥꯗꯣꯛꯄ ꯌꯥꯅꯅꯕ. ꯅꯠꯇ꯭ꯔꯒꯗꯤ ꯔꯘꯨꯗꯨꯅ ꯑꯁꯦꯡꯕ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯗꯤ ꯍꯤꯡꯗꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯁꯥꯔ. ꯅꯪ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯝꯇ ꯆꯤꯡꯅꯅꯨ. ꯅꯪ ꯁꯥꯔꯅꯅꯦ ꯐꯅꯕ ꯁꯤꯅꯤ. ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ. ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩ ꯂꯣꯏ ꯇꯧꯒꯦ ꯌꯦꯡꯉꯣ. ꯐꯔꯦ ꯁꯥꯔ, ꯑꯩꯁꯨ ꯁꯥꯔꯕꯨ ꯊꯥꯖꯕꯒꯤ ꯄꯩꯁꯥꯁꯦ ꯄꯤꯔꯕꯅꯤꯀꯣ. ꯂꯥꯛ 1ꯁꯨ ꯍꯥꯞꯆꯔꯕꯅꯤ ꯍꯥꯟꯅ ꯍꯥꯏꯅꯕꯗꯨꯗꯒꯤ. ꯑꯗꯨꯗꯤ ꯁꯥꯔ, ꯄꯩꯁꯥꯁꯦ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯣꯏꯍꯧꯅꯕ ꯑꯩ ꯐꯣꯇꯣ ꯑꯝꯇꯪ ꯀꯥꯞꯆꯒꯦꯀꯣ. ꯏꯕꯦꯝꯃ, ꯁꯣꯏꯔꯦ. ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯐꯣꯇꯣ ꯀꯥꯞꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯅꯪ ꯊꯕꯛꯇꯣ ꯇꯧꯕ ꯉꯝꯃꯔꯣꯏ. ꯐꯣꯇꯣ ꯀꯥꯞꯄꯤꯗꯣ ꯀꯩꯒꯤꯅꯣ? ꯐꯣꯇꯣꯗꯣ ꯀꯛꯊꯠꯂꯣ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯒꯦ. ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯁꯤꯡꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯐꯣꯇꯣ ꯀꯥꯞꯍꯧꯗ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯌꯥꯔꯗꯒꯦ? ꯐꯣꯇꯣꯁꯦ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤ ꯐꯣꯟꯗ ꯆꯠꯂꯥꯎ ꯊꯥꯖꯤꯟꯈ꯭ꯔ ꯂꯣꯏꯔꯦ, ꯋꯥꯆꯞꯇ. ꯀꯩꯗꯧꯅꯤꯒꯦ? ꯄꯩꯁꯥ ꯍꯥꯏꯔꯦ ꯑꯁꯨꯛ ꯌꯥꯝꯃꯤꯕ. ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯇꯔꯥꯏꯅꯒ ꯇꯧꯔꯛꯀꯗꯕ ꯃꯥꯅꯤ ꯑꯩꯅ. ꯌꯥꯅꯤ ꯈꯨꯔꯥ. ꯁꯥꯔ, ꯌꯥꯅꯤ. ꯑꯩ ꯐꯣꯇꯣꯁꯦ ꯀꯛꯆꯔꯒꯦ. ꯁꯥꯈꯤ ꯁꯥꯕꯣꯟꯒ ꯑꯃꯠꯇ ꯂꯧꯖꯔꯔꯣꯏꯗ. ꯑꯗꯣ ꯑꯩꯒꯤ ꯊꯕꯛꯁꯦ ꯌꯥꯅꯕꯗꯤ ꯇꯧꯕꯤꯌꯨꯀꯣ. ꯁꯣꯏꯍꯟꯕ ꯌꯥꯗꯦꯀꯣ. ꯁꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯁꯥꯔ, ꯑꯩ ꯐꯣꯇꯣꯁꯦ ꯀꯛꯆꯔꯒꯦ. ꯑꯗꯨꯅꯦꯕ, ꯐꯣꯇꯣ ꯀꯥꯞꯄ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯑꯃꯅ ꯎꯈ꯭ꯔꯣ ꯑꯩꯕꯨ ꯀꯩꯅꯦ ꯂꯧꯅꯤ, ꯅꯪꯕꯨ ꯀꯩꯅꯦ ꯂꯧꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯅꯅꯦ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯐꯣꯇꯣ ꯀꯩꯀꯩ ꯑꯃꯠꯇ ꯂꯧꯕꯁꯦ ꯐꯠꯇꯕꯅꯤ. ꯂꯧꯒꯅꯨꯀꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ. ꯐꯔꯦ, ꯅꯪꯅꯁꯨ ꯐꯣꯇꯣꯗꯣ ꯀꯛꯈ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯔꯒꯦ. ꯑꯗꯣ ꯅꯥꯀꯣꯡ 2 ꯁꯣꯟꯕꯗꯤ ꯌꯥꯗꯦꯀꯣ. ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯜꯂꯛꯀꯅꯤ. ꯐꯔꯦ. ꯑꯗꯣ ꯑꯩꯁꯨ ꯊꯦꯡꯉꯦ. ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ. ꯄꯩꯁꯥꯁꯨ ꯄꯤꯔꯕꯅꯤ나 ꯑꯩꯁꯨ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯒꯦ. ꯅꯪꯁꯨ ꯍꯜꯂꯣꯀꯣ. ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ. ꯊꯦꯡꯉꯦꯕ, ꯊꯕꯛꯁꯦ ꯃꯌꯥꯝꯅꯤ ꯂꯩꯔꯕꯗꯤ ꯄꯩꯒꯩ. ꯆꯠꯂꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ. ꯍꯣꯏ ꯁꯥꯔ, ꯁꯥꯔꯁꯨ ꯑꯣꯐꯤꯁ ꯆꯠꯄꯤꯔꯨꯔꯣ. ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦꯀꯣ ꯁꯥꯔ. ꯑꯗꯨꯗꯤ ꯁꯥꯔ.
ꯁꯣꯏꯅꯗꯕꯤ ꯑꯩ ꯏꯃꯥ ꯃꯤꯠꯀꯥꯁꯦ ꯄꯨꯡꯄꯣꯞ ꯍꯦꯛ ꯄꯣꯞꯄꯦꯅꯦꯁꯦ ꯃꯤꯠꯀꯥꯁꯦ ꯎꯗ꯭ꯔꯦꯅꯦ ꯅꯥꯀꯟ ꯅꯥꯝꯃꯗꯤ ꯑꯌꯣ ꯄꯨꯡꯄꯣꯞ ꯄꯣꯞꯄꯦ ꯏꯁꯥꯈꯩꯁꯤꯁꯨ ꯑꯌꯣ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯂꯣꯏꯔꯦ ꯑꯉꯥꯡꯈꯩꯅ ꯅꯣꯕꯥꯞ ꯑꯃꯨꯟꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯨ ꯉꯥꯏꯔꯦ ꯄꯨꯂꯤꯁꯈꯩꯁꯦ खरा किहन खंगन अफाव अरिंग सारूबनी पोपेने लोइना कीगद्रा हायरगा अस यारमद्रे है अयो 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 इमा इतै मदुबु करम कादा लाक्तोइनो मा अइनने साउनिंगक्तने लोइ हाइदोक्तोइने को पुलप चैजे चामिन्नरदी अयो अयो करम कादनो लाक्तोइसिबो ngasiga lakradi aidi haidodamni ai khatang changam ponte chaije ma song chagadabni mana injalaktana aije si yauribani aina somda wari sidine mana karim te khangamoi tawbigedi nahana tawbiba yarabani paisa haire pailiba namthige mana maside sida paisa lektana tawribani पैसा खरा पुरागा गिट गिट खर नमजलगा ऐजे नहाना लथोकपा यारबनी हैमा एदी कमाइन तौने पाउसे रघुदी खंगमोइने माना मु पैसा पीदे खोते मा लथोकते काइनगा असेंबतो लोइना हाइदोमदी ऐदी लाख मरी से मांगे दो हैस ऐ रघुगी मनाकता चलगा पाउसे मंगोंदसु हाइरोदबा याररोय मंगोंदा खंगनबा फै नत्रबदी माना हाइदोरलबदी अस दशा लोइन तामिनरनी ऐ रघुदम ता हाइरखिगेदा युंगम ता संगिरोय तामोसु ngसाइना ऑफिस चलमनी तामो लेट्रिंगाइसिदने ऐ पुलिस स्टेशन दम ता चंगुखि नहांगी दुमाइना हेक उरदीने अस मुंगलाना लौदोइने तौइजे नंगचु यौराबा फरे फरे नंग ngसाइदगी ngairambani अदुदी नहांगी टूरगी पैसा मैम येनगदबदो होजिक मी सुरिङाइसिदा येनथोसिको होय सर आई ट्रैफिक जाम होइबदा खर खजिक थेंजग्रे सर साबिबियादेको होय सर येनथोसे आई पुसिनजरक येनथोसी मी सुरिङाइसिदा ngaliङाइदा मी सुमाइना पुलिङाइसिदा येनथोउद्रबदी अमनना चखि हेक्ता फरक ताइ अदुना मी पुलिङाइसिदाने येनथोबना फयन तौबनी फरे फरे येंथोसी पुथोरो सिगी बेग से सारदम द लांबी खोबा करिनो पैसा सिदी तंखाय ममु यारमद्रेना करिनो तौरिसिदे आई बुसित्रिब्रो करिनो बा पैसा से तंखाय मा यावगना एंगोंदा पिरेसे कइगिनो कनाना करि तौरगे बेगसिबो सर करिनो तकपिरिसिबो सर बेग तो आई युम यौरा फावबदा चेन हंगतोगा फावबा येंगदिए सर सर कमाइन तौइनो आइजु ज्ञानम ताद्रेदा नंग चलमदाइ फावबदा आइना बेग से पैसा मसिंग फजना थीरगा हापगा नंगोंदा सिनाबनी नंग से आइना यामना थाजबनीने अदुबु तोक्थोरइबा थबकसिदी करिनो वाटलिबा पैसा जिजु खजि खरांग नतेने से लाख मरी मुकनेबा तौनो अदुमाइन तौनो को पैसा दो पुथोरो अदुगने मयामगी टूर चलुबगी पैसा येंदोरिबनी पुथोरो सर आइना हाइजरिसे असेंबनी सर अमतंग निंसंबियो सर दगी आइना बेग से पुरगा युम यौरो फावबदा आई उपुदा हापगा थमजबनी सर आई चेन हंगतोगा फावबा येंजदी सर असेंबनी आइबु थाजबियो सर नंगी सिबु ऐसे अंगौबो सेमिब्रो पैसा दो आइना फजना थीरगनी नंगोंदा पीक्रिबदो सिया अमता निंसिंबियो काइना हे नंग मया ममांगसिदा आइबु इकाइबा पीरिब्रो फै नंग ngasiदगी नंग थबक लाक्तसु यारगनी को नंगजे आइना अदुकी मति थाजरुबने अदुबु ओना तैनबा थबक ओइना तौरकपा
ꯐꯔꯦ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯊꯕꯛ ꯂꯥꯛꯑꯅꯨ ꯆꯠꯂꯣ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ get out ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯀꯅꯨ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯀꯥꯁꯤꯗꯒꯤ ꯆꯠꯂꯣ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯍꯟꯕ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯑꯣꯐꯤꯁꯁꯤꯗ ꯈꯣꯡꯒꯨꯟ ꯊꯥꯔꯛꯄ ꯌꯥꯔꯣꯏ ꯁꯥꯔ ꯑꯩ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯄꯩꯁꯥꯗꯣ ꯄꯣꯔꯛꯑꯒ ꯌꯨꯝꯗ ꯐꯥꯎꯕ ꯑꯩ ꯌꯦꯡꯗꯕꯅꯤ ꯑꯗꯨꯝ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕꯅꯤ ꯑꯗꯨꯒ ꯂꯥꯛ 4 ꯋꯥꯠꯂꯕ ꯀꯅꯥꯅ ꯂꯧꯊꯣꯛꯑꯝꯗꯣꯏꯕ ꯂꯨꯄꯥ ꯂꯥꯛ 4ꯗꯤ ꯏꯕꯨꯡꯉꯣ ꯁꯦ ꯑꯩꯈꯣꯏ ꯁꯥꯔꯅ ꯆꯦꯁꯦ ꯄꯤꯔꯛꯄꯅꯤ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯍꯥ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯆꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯕꯤꯔꯤꯕ ꯄꯩꯁꯥꯗꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯎꯄꯨꯗ ꯍꯥꯞꯄꯅꯤ ꯂꯨꯄꯥ ꯂꯥꯛ 4ꯗꯨꯕꯨ ꯍꯦꯛꯇ ꯃꯥꯡꯒꯗ꯭ꯔꯥ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯕꯨ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯑꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 3 ꯄꯨꯒꯦ ꯄꯨꯐꯝ ꯂꯩꯒꯗ꯭ꯔꯥꯅ ꯍꯪꯉꯝꯕꯗꯣ ꯑꯩ ꯃꯉꯣꯟꯗ ꯍꯪꯗꯕ ꯌꯥꯗꯦ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯃꯥꯅ ꯂꯧꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯑꯥꯗ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯥꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯃꯊꯟꯇ ꯆꯪꯉꯤꯁꯤꯅ ꯀꯔꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯃꯅꯥꯎ ꯅꯨꯄꯥꯗꯤ ꯌꯥꯎꯗꯦꯅ ꯐꯩ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯊꯣꯛꯀꯦ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯒꯦ ꯃꯥꯅ ꯀꯔꯤ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯔꯤꯕ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯌꯦꯡꯊꯣꯛꯀꯦ ꯒꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯈꯥꯝꯂꯒ ꯍꯦꯛꯇ ꯌꯦꯡꯉꯒꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯥꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯊꯕꯛꯄꯨ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯎꯗꯅ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯀꯔꯤꯒꯤ ꯐꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯉꯒꯦ